ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯊꯥꯖ ꯁꯨꯃꯥꯡ ꯑꯗꯨ ꯋꯥꯏ ꯅꯥꯏꯅ ꯇꯩꯔꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯇꯩꯔꯤꯉꯩ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯅꯦꯝꯕꯣꯛ ꯊꯝꯕꯥꯜꯅ ꯊꯥꯖꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯩꯃꯧ, ꯅꯪ ꯀꯔꯥꯏꯗ ꯂꯩ? ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯂꯛꯎ꯫ ꯑꯩ ꯑꯃꯨꯛꯇꯅꯦ ꯃꯄꯥꯟꯗ ꯊꯣꯛꯂꯛꯀꯦ꯫ ꯈꯨꯠ ꯑꯁꯤ ꯁꯝꯂꯨ ꯂꯥꯎ꯫ ꯊꯝꯕꯥꯜ ꯑꯍꯜ ꯌꯥꯝꯅ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯁꯥꯗꯨꯁꯨ ꯌꯥꯝꯅ ꯁꯣꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯥ ꯁꯣꯟꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯋꯥ ꯉꯥꯡꯕꯗꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯉꯥꯡꯏ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯊꯝꯕꯥꯜ ꯑꯁꯤ ꯁꯥꯔꯩꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯊꯥꯖ ꯇꯩꯔꯝꯂꯤꯕ ꯋꯥꯏ ꯑꯗꯨ ꯇꯣꯛꯂꯗꯨꯅ ꯅꯥꯀꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯕꯥꯔꯇꯤꯟ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯍꯥꯝꯗꯣꯛꯇꯨꯅ ꯃꯃꯥꯅ ꯀꯧꯔꯤꯕ ꯃꯅꯥꯛ ꯑꯗꯨ ꯇꯝꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯍꯧꯒꯠꯀꯦ ꯍꯥꯏꯕ꯭ꯔꯣ? ꯁꯤ ꯑꯩ ꯁꯝꯒꯦꯁꯤ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯕꯁꯦ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ? ꯅꯣꯡ ꯑꯁꯤ ꯉꯥꯜꯂꯕꯗꯤ ꯍꯧꯒꯠꯄ ꯇꯥꯕꯅꯤꯅꯦ꯫ ꯍꯣꯏ ꯁꯤ ꯏꯃꯥ, ꯅꯃꯧ ꯇꯥꯖꯍꯧꯗ꯭ꯔꯦ꯫ ꯀꯗꯥꯏ ꯈꯨꯠꯇꯨ ꯄꯤꯔꯣꯁꯤ, ꯅꯃꯧ ꯁꯝꯃꯒꯦ꯫ ꯊꯥꯖ ꯊꯝꯕꯥꯜꯕꯨ ꯁꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯄꯥꯜ ꯑꯗꯨꯗ ꯄꯨꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯃꯃꯥꯕꯨ ꯐꯝꯍꯜꯂꯤ꯫ ꯏꯃꯥ, ꯅꯃꯧ ꯋꯥꯏ ꯇꯩꯕꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ, ꯑꯗꯨꯒ ꯏꯃꯥꯒꯤ ꯆꯥꯁꯨ ꯂꯣꯜꯂꯛꯂꯒꯦ꯫ ꯍꯩ, ꯌꯥꯍꯧꯔꯛꯄꯁꯤꯗ ꯑꯩꯕꯨ ꯅꯨꯔꯥ ꯍꯥꯟꯅ ꯎꯍꯟꯗꯧꯒꯤ ꯇꯧꯔꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯃꯇꯦꯛ ꯑꯁꯤ ꯇꯩꯔꯕꯗꯤ ꯌꯥꯔꯦ꯫ ꯏꯔꯨꯖꯔꯒꯅꯦ ꯆꯥꯗ ꯂꯣꯜꯂꯨꯔꯣ꯫ ꯊꯥꯖ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯋꯥꯏꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯇꯩꯔꯨꯗ꯭ꯔꯦ꯫ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯔꯥꯗꯨ ꯃꯐꯝ ꯆꯥꯅ ꯊꯅꯝꯗꯨꯅ ꯃꯥꯁꯨ ꯏꯔꯨꯖꯕ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯜ ꯃꯥꯒꯤ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯊꯧꯔꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯝꯕꯥꯜꯅ, ꯑꯆꯧꯕ, ꯅꯪꯗꯤ ꯑꯌꯨꯛꯁꯤꯗ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕ? ꯏꯃꯥ, ꯃꯥꯃ ꯔꯘꯨ ꯍꯣꯏꯒꯤ ꯁꯦꯜ ꯈꯔ ꯅꯍꯥꯟꯍꯧꯕꯅꯤ, ꯑꯗꯨ ꯁꯤꯡꯂꯨꯕꯅꯤ꯫ ꯅꯪꯗꯤ ꯀꯔꯤꯗ ꯁꯤꯖꯤꯟꯅꯕꯒꯤ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜꯗꯣ ꯄꯨꯔꯨꯔꯤꯕ? ꯑꯁ ꯏꯃꯥ, ꯅꯍꯥꯟ ꯈꯨꯂꯪꯒꯤ ꯁꯦꯜꯗꯣ ꯀꯣꯟꯅꯗꯕꯗꯒꯤ ꯃꯥꯃꯗꯤ ꯈꯔ ꯂꯧꯔꯨꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯂꯧ ꯀꯨꯝꯕꯗꯣ ꯃꯥꯁꯨ ꯌꯥꯎꯍꯜꯂꯨ ꯍꯥꯏꯗꯅ? ꯑꯔꯦꯝꯕꯗ ꯁꯦꯜꯗꯣ ꯂꯣꯏꯅ ꯃꯥꯡꯍꯜꯂꯕꯅꯤ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯂꯨꯍꯣꯡꯗꯣꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯅꯃꯧ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯂꯧ ꯀꯨꯝꯍꯟꯗꯣꯏꯅꯣ? ꯑꯣ ꯌꯥꯔꯦ ꯌꯥꯔꯦ, ꯇꯥꯅꯤꯡꯗꯦ ꯑꯝꯇ꯫ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯖ ꯆꯥꯗꯨ ꯄꯨꯗꯨꯅ ꯃꯃꯥꯒ ꯃꯄꯨꯔꯣꯏꯕꯒꯅ ꯂꯩꯔꯤꯕ ꯃꯥꯡꯒꯣꯜ ꯑꯗꯨꯝꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯆꯥꯁꯤꯗ ꯂꯩꯖꯔꯦ꯫ ꯃꯣꯏ ꯇꯥꯆꯧꯒꯤꯁꯨ ꯆꯥ ꯁꯣꯝꯗ ꯊꯝꯂꯒꯦ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯊꯝꯃꯣ꯫ ꯑꯗꯣ ꯅꯪꯕꯨ ꯏꯟꯁꯥꯡꯒ ꯂꯩꯔꯕ꯭ꯔꯣ? ꯀꯔꯤ ꯊꯣꯡꯗꯣꯏꯅꯣ? ꯏꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯎꯇꯤ ꯑꯁꯪꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯕꯤꯔꯒꯦ꯫ ꯃꯣꯏ ꯇꯥꯆꯧꯒꯤꯅ ꯁꯤꯡꯖꯨ ꯑꯃ ꯍꯥꯞꯄꯒꯦ꯫ ꯏꯁ, ꯆꯥꯛꯁꯦ ꯈꯪꯂꯝꯃꯩꯗ꯫ ꯃꯆꯥꯒ ꯃꯃꯧꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯅ, ꯑꯩꯗꯤꯅꯦ ꯅꯣꯏꯒꯤ ꯎꯇꯤꯗꯣ ꯆꯥꯅꯤꯡꯗꯦꯀꯣ꯫ ꯉꯥꯐꯥꯛ ꯑꯌꯥꯏꯕꯗꯣ ꯍꯥꯞꯂꯒꯅꯦ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯊꯣꯡꯉꯣ, ꯑꯩ ꯑꯗꯨ ꯑꯣꯏꯅ ꯆꯥꯒꯦ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯇꯧꯔꯗꯧꯅꯤ꯫ ꯀꯔꯤꯒꯤ ꯍꯧꯅꯕꯤꯅꯣ? ꯆꯥꯅꯤꯡꯗꯕ ꯏꯟꯁꯥꯡꯗꯣ ꯆꯥꯔꯒ ꯑꯩꯕꯨ ꯈꯧꯔꯤ ꯑꯁꯦ ꯐꯨꯟꯒꯠꯇꯅ ꯁꯤꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ? ꯊꯥꯖꯅ, ꯑꯁ ꯌꯥꯔꯤꯕ ꯃꯈꯣꯏ ꯇꯥꯆꯧ, ꯏꯃꯥꯃꯛꯀꯤ ꯃꯇꯧꯅꯤ꯫ ꯑꯣ ꯏꯃꯥ, ꯏꯟꯁꯥꯡꯗꯣ ꯑꯩ ꯀꯥꯡꯁꯣꯏ ꯑꯣꯏꯅꯅꯦ ꯑꯗꯨꯝ ꯊꯣꯡꯂꯒꯦ꯫ ꯊꯥꯖ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯨꯡꯆꯥ ꯈꯔꯒꯤ ꯃꯇꯨꯡ ꯆꯥꯛ ꯑꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯊꯥꯖ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯏꯃꯥ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ꯫ ꯊꯥꯅꯤꯜ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯥꯖꯅ ꯀꯧꯔꯛꯄꯗꯨꯗ, ꯍꯣꯏ ꯍꯣꯏ ꯆꯥꯔꯁꯤ꯫ ꯏꯃꯥꯁꯦ ꯑꯩ ꯄꯨꯁꯤꯟꯕꯤꯔꯛꯂꯒꯦ, ꯅꯪ ꯍꯥꯟꯅ ꯆꯪꯉꯝꯃꯣ꯫ ꯍꯣꯏ꯫ ꯊꯥꯅꯤꯜ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯤ, ꯏꯃꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯦ꯫ ꯏꯃꯥ, ꯅꯆꯥ ꯁꯝꯂꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯊꯥꯅꯤꯜꯅ ꯁꯝꯗꯨꯅ ꯊꯝꯕꯥꯜꯕꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄꯨꯁꯤꯟꯕꯤꯔꯛꯏ꯫ ꯊꯝꯕꯥꯜ ꯏꯟꯁꯥꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ, ꯍꯩ ꯃꯧ, ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯗꯤ? ꯏꯃꯥ, ꯏꯃꯥꯒꯤꯗꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕꯅꯤ, ꯃꯈꯣꯏ ꯇꯥꯆꯧꯒꯤꯅ ꯎꯇꯤ ꯑꯁꯪꯕꯁꯦ ꯑꯣꯏꯅ ꯊꯣꯡꯂꯤ, ꯁꯤꯡꯖꯨ ꯑꯃꯒ꯫ ꯍꯦ, ꯏꯟꯁꯥꯡꯕꯨ ꯃꯊꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯂꯣꯡꯂꯕꯗꯤ ꯀꯔꯝꯍꯥꯏꯅ ꯏꯃꯨꯡ ꯑꯁꯦ ꯆꯥꯎꯈꯠꯄ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯏꯃꯥ, ꯃꯈꯣꯏ ꯇꯥꯆꯧꯅ ꯎꯇꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯊꯣꯡꯕꯅꯤ꯫ ꯊꯝꯕꯥꯜ ꯃꯥꯁꯨ
ꯎꯇꯤ ꯊꯣꯡꯕꯗꯨ ꯎꯕꯗ ꯃꯥꯅ ꯄꯥꯝꯖꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯕꯅ ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯀꯨꯠ ꯌꯣꯠꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯟꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯣꯛꯈꯤꯕꯗꯨꯅ ꯏꯀꯥꯏ ꯈꯪꯗꯒꯤ ꯁꯥꯎꯅꯤꯡꯕꯗꯨ ꯊꯥꯖꯒꯤ ꯃꯐꯝꯗ ꯇꯥꯏꯅꯔꯤꯕꯅꯤ ꯊꯥꯅꯤꯜꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯥꯗꯨ ꯂꯩꯔꯤ ꯁꯦꯜ ꯇꯥꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯍꯤꯟꯁꯥꯡꯒꯁꯦ ꯊꯣꯡꯅꯤꯡꯕ ꯄꯪꯊꯣꯡꯗ ꯊꯣꯡꯂꯦꯅꯦ ꯍꯥ ꯅꯣꯏꯀꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯍꯟꯗꯛꯇꯤ ꯊꯥꯖꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩꯔꯝꯃꯤ ꯊꯝꯕꯥꯜ ꯎꯇꯤ ꯊꯣꯡꯕꯗꯨ ꯎꯕꯗ ꯃꯥ ꯆꯥꯎꯔꯣꯏꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯧ ꯎꯇꯤ ꯊꯣꯡꯕꯗꯣ ꯁꯤꯗ ꯈꯔ ꯍꯥꯞꯄꯛꯑꯣ ꯌꯥꯝ ꯆꯥꯅꯤꯡꯂꯨꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯌꯦꯟꯁꯥꯡꯗꯣ ꯂꯦꯝꯒꯅꯤ ꯄꯥꯝꯃꯨꯏꯅꯦ ꯊꯥꯖ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯎꯇꯤ ꯊꯣꯡꯕꯗꯨ ꯃꯅꯦꯝꯗ ꯍꯥꯞꯂꯛꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯅꯤꯜꯅ ꯃꯥ ꯏꯁꯥꯅꯕꯨ ꯆꯥꯅꯤꯡꯂꯕꯗꯤꯅꯦ ꯀꯩꯁꯨ ꯏꯀꯥꯏꯔꯨꯅꯨ ꯑꯣꯛꯇ꯭ꯔꯕꯁꯨ ꯏꯟꯁꯥꯡ ꯌꯥꯝ ꯂꯩ ꯅꯃꯧ ꯅꯨꯄꯤꯗ ꯍꯥꯞꯍꯟꯒꯦ ꯊꯝꯕꯥꯜ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯃꯥꯁꯨ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯆꯥꯛ ꯑꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯎꯀꯣ ꯊꯥꯅꯤꯜ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯆꯥꯛ ꯑꯗꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯝꯕꯥꯜꯅ ꯃꯧ ꯇꯥꯕ꯭ꯔꯥ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯁꯨꯔꯨ ꯍꯦꯛ ꯂꯩꯁꯅ ꯂꯩ ꯋꯥꯅꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯦ ꯀꯔꯤ ꯍꯥꯏꯒꯦ ꯅꯠꯇꯦ ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯣꯏꯅ ꯁꯨ ꯏꯃꯥ ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯁꯨꯔꯒꯦ ꯍꯧꯖꯤꯛ ꯁꯨꯔꯗꯤ ꯀꯪꯕꯁꯨ ꯉꯝꯂꯔꯣꯏ ꯊꯝꯕꯥꯜ ꯁꯥꯎꯅ ꯑꯩꯁꯦ ꯅꯃꯥꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯕꯗꯤ ꯇꯧꯒꯗꯕꯅꯤ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯋꯥ ꯈꯨꯝꯂꯤꯕꯅꯦ ꯏꯃꯥ ꯍꯌꯦꯡ ꯑꯌꯨꯛ ꯁꯨꯔꯒꯦ ꯃꯤ ꯑꯣ ꯐꯩ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯈꯪꯗꯦ ꯏꯆꯥ ꯅꯨꯄꯥꯗꯣ ꯂꯥꯛꯈꯤꯁꯅꯨ ꯊꯥꯖ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯊꯝꯕꯥꯜꯅꯁꯨ ꯍꯥꯏꯔꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯁꯨꯃꯥꯡ ꯃꯁꯤꯗꯨꯗ ꯁꯨꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯃꯥꯅ ꯁꯨꯔꯤꯉꯩ ꯊꯥꯗꯣꯏꯅ ꯏꯆꯦ ꯊꯥꯖ ꯃꯃꯥꯏꯗꯨ ꯅꯣꯏꯈꯠꯇꯨꯅ ꯍꯩꯃꯥ ꯏꯅꯥꯎ ꯅꯪꯕꯨ ꯀꯩ ꯂꯩꯔꯕꯒꯦ ꯏꯆꯦ ꯀꯩꯁꯨ ꯂꯩꯇꯦꯗ ꯌꯨꯝꯗ ꯏꯇꯣꯝꯇ ꯁꯨꯝ ꯂꯩꯕꯗꯣ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ ꯑꯇꯣꯝꯕꯕꯨ ꯊꯕꯛ ꯍꯜꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯑꯗꯣ ꯏꯆꯦ ꯏꯃꯥꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯥꯒꯤ ꯁꯥꯔꯩ ꯀꯟꯕꯗꯣ ꯈꯔ ꯐꯔꯕ꯭ꯔꯣ ꯑꯁ ꯀꯔꯥꯏꯗꯩꯅꯣꯗ ꯏꯕꯦꯝꯃ ꯅꯨꯃꯤꯠ ꯇꯥꯗꯣꯔꯕꯁꯤꯗꯅꯦ ꯐꯤꯁꯤꯡꯁꯦ ꯁꯨ ꯍꯥꯏꯗꯅ ꯏꯆꯦꯅ ꯁꯨꯔꯤꯕꯁꯤꯅꯤ ꯏꯆꯦ ꯑꯩꯗꯤ ꯑꯗꯨ ꯈꯪꯗꯅꯅꯦ ꯅꯅꯥꯎ ꯅꯨꯄꯥꯗ ꯍꯥꯏꯔꯒ ꯇꯣꯉꯥꯟꯅ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯂꯩꯔꯤꯕꯁꯤꯅꯤ ꯑꯍꯟꯅꯤ ꯀꯥꯏꯅ ꯁꯥꯔꯩꯅ ꯁꯥꯔꯩ ꯐꯠꯇ꯭ꯔꯤꯕ ꯑꯗꯨꯕꯨꯗꯤ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤꯅꯤꯗ ꯏꯆꯦꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯅꯅꯥꯎ ꯑꯣꯏꯒꯅꯦ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯂꯤꯕꯅꯤ ꯃꯁꯤꯒꯤ ꯁꯥꯔꯩꯁꯦ ꯈꯥꯡ ꯂꯥꯛꯄ ꯉꯝꯕ ꯅꯠꯇꯦꯃꯤ ꯊꯝꯕꯥꯜ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯃꯧ ꯑꯇꯣꯝꯕꯤꯁꯤ ꯂꯥꯛꯑꯒ ꯂꯣꯟꯅꯒ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯅ ꯑꯍꯜ ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯊꯝꯕꯥꯜ ꯁꯥꯔꯩ ꯀꯟꯕꯗ ꯅꯠꯇꯅ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯂꯝꯗꯦ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯐꯅ ꯑꯃꯠꯇ ꯎꯔꯝꯗꯦ ꯊꯥꯅꯤꯜꯒ ꯅꯤꯡꯊꯦꯝꯒꯁꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯊꯥꯅꯤꯜꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯅ ꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯃꯤ ꯊꯥꯗꯣꯏꯁꯨ ꯃꯃꯥ ꯊꯝꯕꯥꯜꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯩ ꯑꯗꯨꯕꯨ ꯊꯝꯕꯥꯜꯒꯤ ꯁꯥꯔꯩ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯥꯝꯕ ꯊꯥꯅꯤꯜꯅ ꯅꯨꯄꯤ ꯊꯤꯔꯛꯄꯗꯒꯤ ꯇꯣꯉꯥꯟꯅ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯃꯍꯥꯛ ꯂꯩꯈꯤꯕꯅꯤ ꯊꯥꯗꯣꯏꯅ ꯏꯆꯦ ꯑꯍꯟ ꯑꯣꯏꯖꯕꯒꯤ ꯋꯥꯅꯤ ꯃꯁꯦ ꯄꯨꯔꯥ ꯐꯠꯇꯕꯤꯅꯦꯁꯦ ꯏꯅꯥꯎ ꯃꯥꯟꯅꯔꯨꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯗꯣ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯅꯥꯎ ꯅꯨꯄꯥꯁꯨ ꯍꯜꯂꯛꯈꯤꯕ ꯃꯥꯜꯂꯤ ꯍꯣꯏ ꯆꯠꯂꯨꯔꯣ ꯊꯥꯗꯣꯏꯅ ꯆꯠꯈꯤꯕꯒ ꯊꯝꯕꯥꯜ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯃꯧ ꯅꯨꯄꯤ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯋꯥ ꯍꯥꯏꯔꯛꯏ ꯍꯩ ꯊꯥꯖ ꯅꯆꯤꯟꯗ ꯈꯨꯝꯃꯨ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯁꯥꯈ꯭ꯔꯤꯕꯗꯣ ꯊꯥꯖ ꯏꯉꯛꯉꯛꯅ ꯏꯃꯥ ꯀꯩꯁꯨ ꯁꯥꯗꯤꯌꯦ ꯏꯅꯥꯎꯗꯣ ꯃꯇꯣꯝꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯂꯥꯛꯑꯝꯕꯅꯤ ꯃꯥꯗꯤ ꯀꯩꯗꯧꯕꯒꯤ ꯃꯇꯣꯝꯇ ꯂꯩꯕ ꯇꯜꯂꯤꯕ ꯃꯇꯣꯝꯇ ꯂꯩꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯦ ꯇꯣꯉꯥꯟꯅ ꯁꯥꯈꯤꯕ ꯅꯠꯇ꯭ꯔꯣ ꯊꯥꯖ ꯀꯩꯁꯨ ꯂꯩꯇ ꯋꯥ ꯑꯗꯨꯒꯤ ꯃꯈꯥ ꯁꯪꯗꯅꯗꯅ ꯉꯥꯡꯅꯕꯗꯨ ꯄꯥꯝꯗ꯭ꯔꯗꯨꯅ ꯏꯃꯥ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯏꯅꯥꯎꯗꯣ ꯁꯨꯝ ꯂꯥꯛꯑꯝꯕꯅꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗꯤꯌꯦ ꯍꯩ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯌꯥꯕ꯭ꯔꯣ ꯃꯇꯥꯡ ꯑꯗꯨꯗ ꯊꯥꯅꯤꯜꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯥꯒꯤ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯊꯝꯕꯥꯜꯅ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯅꯪꯒꯤ ꯅꯇꯨ ꯑꯁꯦ ꯋꯥꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯑꯩ ꯋꯥꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯀꯩꯗꯧꯔꯤꯒꯦ ꯏꯃꯥ ꯅꯨꯄꯤ ꯅꯪ ꯏꯃꯥꯗ ꯀꯩ ꯍꯥꯏꯔꯨꯔꯦ ꯃꯈꯣꯏꯗꯁꯨ ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯗꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯦ ꯑꯁꯤꯒ ꯃꯥꯟꯅꯗꯅ ꯃꯃꯥ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯔꯤꯕꯅꯤ ꯏꯆꯥꯁꯤꯡꯅ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅꯅꯦ
ꯑꯩꯒꯤ ꯋꯥꯔꯤ ꯀꯌꯥꯅꯤ ꯃꯈꯣꯏꯅꯤꯅ ꯁꯥꯔꯤꯕ ꯊꯥꯖ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯃꯥ ꯇꯁꯦꯡꯅ ꯉꯛꯄ ꯐꯥꯎꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯅꯨꯄꯤ ꯏꯃꯥꯁꯦ ꯑꯍꯜ ꯃꯥꯅ ꯍꯤꯡꯒꯦꯅ ꯍꯤꯡꯕꯗ ꯀꯌꯥꯝ ꯀꯨꯏꯅꯕ ꯍꯤꯡꯂꯨꯅꯤ ꯏꯃꯥꯅ ꯉꯥꯡꯕ ꯋꯥꯗ ꯅꯪꯅ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯕ ꯍꯧꯅꯗꯦ ꯃꯈꯣꯏ ꯇꯥꯁꯣ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯗꯤꯌꯦ ꯏꯃꯥꯗ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯑꯩ ꯅꯨꯄꯤꯅ ꯉꯥꯡꯕ ꯋꯥꯗꯅꯦ ꯍꯦꯛꯇ ꯊꯥꯖꯒꯅꯨ ꯃꯤ ꯅꯠꯇꯦ ꯃꯇꯨꯡ ꯁꯤꯒꯨꯝꯕꯁꯦ ꯊꯣꯛꯇꯅꯕ ꯍꯣꯠꯅꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯐꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯅꯤꯜ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯖ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗꯁꯨ ꯈꯟꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯛꯄꯤꯅ ꯊꯥꯖ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯊꯥꯖ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥꯏꯗꯨ ꯃꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯏꯆꯦ ꯀꯩ ꯍꯥꯏꯒꯦ ꯅꯣꯏꯒꯤ ꯏꯃꯥꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯤꯕꯒꯦ ꯎꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦꯅꯦ ꯅꯠꯇꯦ ꯃꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯏꯆꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄꯒ ꯐꯖꯅ ꯉꯝꯗ꯭ꯔꯦꯗ ꯏꯍꯦ ꯑꯩꯁꯨꯅꯦ ꯅꯣꯡꯃꯇ ꯍꯦꯛ ꯆꯠꯊꯣꯔꯛꯀꯦ ꯇꯧꯕꯅꯤ ꯍꯦꯛꯇ ꯉꯝꯗꯦ ꯇꯧꯔꯤꯁꯤ ꯏꯆꯦ ꯅꯣꯡꯃ ꯁꯪꯕ ꯀꯥꯟꯗ ꯍꯦꯛ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯨꯕꯅꯣ ꯏꯆꯦ ꯗꯨꯀꯥꯟꯗꯒꯤ ꯍꯋꯥꯏ ꯂꯩꯔꯨꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯆꯦ ꯑꯃꯨꯛ ꯆꯪꯍꯧꯔꯒꯦꯀꯣ ꯍꯣꯏ ꯏꯆꯦ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯥꯗꯣꯏꯒ ꯊꯥꯖꯒꯗꯨ ꯁꯨꯃꯥꯡ ꯃꯁꯤꯗꯨꯗ ꯐꯝꯗꯨꯅ ꯍꯩꯌꯥꯏ ꯃꯦꯠꯄ ꯑꯗꯨꯗ ꯀꯟꯅ ꯆꯥꯔꯤ ꯊꯥꯗꯣꯏꯅ ꯏꯆꯦꯒꯤ ꯍꯩꯌꯥꯏ ꯃꯦꯠꯄ ꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯁꯨꯅꯦ ꯂꯣꯏꯔꯦ ꯍꯥꯎꯕꯗ ꯍꯥꯏ ꯀꯥꯟꯅꯗꯦ ꯑꯗꯨꯅꯦ ꯌꯥꯝ ꯍꯥꯎꯏ ꯉꯁꯤꯗꯤꯅꯦ ꯄꯦꯟꯅ ꯆꯥꯊꯣꯛꯁꯦ ꯍꯣꯔꯦꯟ ꯃꯅꯤꯡꯒꯤ ꯊꯕꯛꯅꯅꯦ ꯃꯅꯤꯡꯒꯤ ꯊꯣꯛꯄ ꯑꯃꯨꯛꯁꯨ ꯄꯦꯟꯅ ꯅꯣꯛꯏ ꯑꯅꯤꯗꯨ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯨꯝꯅ ꯆꯥꯔꯤꯉꯩ ꯊꯝꯕꯥꯜꯅ ꯍꯥꯏ ꯃꯧ ꯁꯨꯅꯤꯡꯗꯕꯤ ꯁꯥ ꯁꯨꯃꯥꯡꯒꯤ ꯀꯥꯁꯤꯟꯗꯨꯗ ꯀꯔꯤ ꯍꯨꯔꯥꯜꯂꯒ ꯆꯥꯔꯤꯅꯣ ꯍꯥ ꯑꯗꯨꯝꯅ ꯃꯃꯥꯅ ꯉꯥꯡꯂꯛꯄꯗꯨꯗꯗꯤ ꯃꯆꯤꯟ ꯈꯔ ꯌꯥꯎꯕ ꯊꯥꯗꯣꯏꯅ ꯏꯃꯥ ꯀꯔꯤ ꯋꯥꯇꯥꯅꯣ ꯐꯖꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯏꯃꯥꯅ ꯍꯨꯔꯥꯜꯂꯒ ꯆꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯍꯨꯔꯥꯜꯂꯒ ꯆꯥꯔꯝꯅꯤ ꯈꯟꯕ꯭ꯔꯣ ꯏꯁ ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯧꯗꯨ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯆꯤꯟ ꯑꯁꯦ ꯈꯨꯝꯒꯗꯧꯒꯤ ꯃꯌꯥꯁꯦ ꯀꯥꯔꯒ ꯍꯥꯟꯅ ꯈꯟꯗꯅ ꯂꯩꯅꯦ ꯑꯣ ꯏꯃꯥ ꯄꯨꯛꯆꯦꯜꯗꯨꯗ ꯐawꯣ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯕꯅꯤ ꯊꯥꯖ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁ ꯏꯅꯥꯎ ꯌꯥꯔꯤꯕ ꯃꯥꯟꯅꯔꯨꯅꯨ ꯏꯆꯦ ꯐꯠꯇ꯭ꯔꯤꯕ ꯃꯕꯨꯛ ꯑꯁꯦ ꯑꯃꯨꯛꯇ ꯇꯦꯡꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯊꯝꯕꯥꯜ ꯁꯥꯎꯅ ꯍꯥꯏꯌꯦ ꯃꯧ ꯑꯇꯣꯝꯕꯤ ꯅꯪ ꯃꯇꯣꯏꯅꯔꯥ ꯍꯥ ꯅꯪ ꯃꯇꯣꯏꯅꯔꯣ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ ꯅꯃꯥ ꯅꯄꯥꯗꯨꯅ ꯑꯗꯨꯝꯅ ꯉꯥꯡꯉꯨ ꯍꯥꯏꯗꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ꯭ꯔꯅ ꯍꯩ ꯊꯥꯗꯣꯏꯁꯨ ꯍꯟꯗꯦ ꯏꯃꯥ ꯏꯄꯥꯒꯗꯤꯅꯦ ꯄꯟꯕꯤꯔꯛꯀꯅꯨ ꯏꯃꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯐꯠꯇꯕꯤ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯣ ꯊꯝꯕꯥꯜ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯦ ꯁꯥꯎꯕꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯈꯨꯠ ꯑꯁꯤꯗ ꯊꯥꯗꯣꯏꯒꯤ ꯃꯁꯝ ꯑꯗꯨ ꯐꯥꯎꯕ ꯄꯥꯏꯗꯨꯅ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯕꯅ ꯍꯧꯒꯠꯄꯁꯨ ꯉꯝꯗ ꯆꯥꯛꯅ ꯑꯁꯥꯎꯕꯗꯨꯕꯨ ꯈꯥꯡꯂꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯈꯟꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯥꯖꯅ ꯏꯟꯁꯤꯟꯕꯅꯤ ꯍꯥꯏꯅ ꯊꯝꯕꯥꯜꯅ ꯈꯪꯅꯤꯗꯅ ꯑꯩꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯥꯖ ꯃꯃꯥ ꯊꯝꯕꯥꯜꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯊꯝꯕꯥꯜꯗꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯋꯥꯔꯧꯕꯅꯔꯥ ꯆꯥꯛ ꯑꯗꯨ ꯆꯥꯁꯦ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯊꯥꯖꯅ ꯏꯃꯥ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ ꯍꯩ ꯅꯣꯏꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯧꯁꯤꯡꯅꯅꯦ ꯆꯒꯠ ꯆꯒꯠ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯑꯩꯁꯦ ꯍꯥ ꯏꯀꯥꯏ ꯈꯪꯗꯕꯤ ꯁꯥ ꯏꯃꯥ ꯏꯅꯥꯎꯅ ꯈꯪꯗꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯕꯗꯨꯕꯨ ꯅꯃꯧꯅꯦ ꯃꯇꯨꯡ ꯇꯧꯗꯅꯕ ꯍꯥꯏꯖꯒꯦ ꯆꯥꯔꯣꯏꯌꯦ ꯑꯩ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯣꯏꯌꯦ ꯅꯣꯏ ꯑꯣꯏꯅꯅꯦ ꯆꯥꯎꯔꯣ ꯆꯠꯂꯣ ꯊꯥꯖ ꯃꯄꯨꯔꯣꯏꯕ ꯊꯥꯅꯤꯜꯅ ꯃꯃꯥꯅ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯕꯗꯤ ꯃꯥꯕꯨ ꯑꯃꯨꯛ ꯉꯥꯡꯂꯅꯤ ꯈꯟꯗꯨꯅ ꯃꯥꯁꯨ ꯃꯃꯥ ꯏꯕꯦꯝꯃꯕꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯊꯦꯝꯂꯤ ꯑꯗꯨꯕꯨ ꯃꯃꯥꯗꯨꯗꯤ ꯆꯥꯛ ꯑꯗꯨ ꯆꯥꯁꯦ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯉꯥꯡꯅꯕꯗꯨ ꯇꯥꯔꯗꯨꯅ ꯊꯥꯅꯤꯜꯅ ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩꯒꯤꯅꯣ ꯆꯥꯛ ꯆꯥꯁꯤ ꯌꯥꯗ꯭ꯔꯤꯕꯗꯤ ꯊꯝꯕꯥꯜ ꯃꯆꯥꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯂꯩ ꯊꯥꯖ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯌꯦꯡ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯊꯥꯅꯤꯜꯅ ꯇꯥꯈꯤꯗꯅꯕ ꯍꯥꯏꯗꯅ ꯃꯥ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ ꯊꯥꯖ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯟ ꯅꯨꯡꯊꯤꯜꯗ ꯊꯣꯛꯈꯤꯕꯁꯤꯡꯗꯨ ꯃꯄꯨꯔꯣꯏꯕꯗ ꯇꯝꯂꯝꯃꯤ ꯊꯝꯕꯥꯜꯅ ꯑꯣꯏꯗꯤꯅꯦ ꯐꯠꯇꯕꯤꯅꯦ ꯐꯠꯇꯕꯤ ꯃꯅꯦꯝ ꯐꯠꯇꯕꯤ ꯍꯥꯏꯗꯤ ꯏꯆꯥꯁꯤꯡꯗꯁꯨ ꯌꯦꯠꯂꯣꯏ ꯏꯇꯣꯝꯇ ꯑꯗꯨꯝ ꯂꯩꯖꯒꯦ ꯃꯃꯥꯒꯤ ꯋꯥꯔꯧꯕ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯅꯤꯜ ꯌꯥꯝꯅ ꯁꯥꯎꯅ ꯍꯩ ꯅꯨꯄꯤ ꯀꯩꯅꯣ ꯅꯣꯏ ꯇꯧꯔꯝꯃꯤꯁꯦ ꯍꯥ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯈꯣꯏ ꯇꯥꯆꯧ ꯏꯅꯥꯎꯅ ꯈꯪꯗꯕꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯑꯩ ꯃꯇꯨꯡ ꯍꯥꯏꯗꯅꯕ ꯍꯥꯏꯒꯦ ꯀꯔꯤꯒꯤ ꯍꯥꯏꯕ ꯍꯥ ꯅꯪꯁꯨ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯑꯁꯣꯟꯕꯤ ꯅꯃꯥ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯆꯥꯔꯣꯏꯌꯦ ꯑꯩ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯣꯏ ꯊꯥꯅꯤꯜ
ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯊꯥꯖꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯊꯥꯖꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯊꯥꯖ ꯀꯞꯂꯒ ꯃꯈꯣꯏ ꯇꯥꯆꯧ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯁꯤ ꯐꯨꯁꯦ ꯑꯝꯇ ꯂꯦꯞꯄꯨ, ꯅꯥꯏ ꯍꯥꯏꯕꯅꯦ ꯃꯈꯣꯏ ꯇꯥꯆꯧ, ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯣꯕ꯫ ꯅꯪ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ, ꯃꯇꯨꯡꯗ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯝꯕꯗ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯅꯤꯜ ꯑꯗꯨ ꯃꯃꯥꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯄꯨꯔꯣꯏꯕꯅ ꯐꯨꯔꯝꯕꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯂꯤ꯫ ꯊꯝꯕꯥꯜꯗꯤ ꯍꯦꯟꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯕꯒꯨꯝ ꯅꯣꯛꯇꯨꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯐꯝꯕꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯑꯅꯥꯕꯗꯨꯕꯨ ꯈꯥꯡꯂꯤꯕꯤ ꯃꯃꯧ ꯅꯨꯄꯤꯗꯁꯨ ꯍꯟꯅ ꯌꯦꯡꯂꯨꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯖꯅ ꯏꯅꯥꯎ, ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯀꯃꯥꯏ ꯂꯣꯏꯅꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯉꯔꯥꯡꯁꯨ ꯅꯇꯩꯅ ꯐꯨꯗꯅ ꯑꯩꯁꯦ ꯁꯤꯔꯝꯗꯣꯔꯕꯅꯤ꯫ ꯏꯇꯩꯅꯗꯤ ꯀꯩꯒꯤꯅꯣ ꯏꯆꯦ? ꯉꯔꯥꯡ ꯅꯪꯒ ꯏꯃꯥꯒ ꯈꯠꯅꯕꯗꯣ ꯑꯗꯨꯒꯤꯅꯤꯗꯅ꯫ ꯏꯃꯥꯁꯦ ꯉꯔꯥꯡ ꯆꯥꯛꯀ ꯆꯥꯗꯦ, ꯊꯥꯗꯣꯏ ꯅꯨꯡꯉꯥꯏꯇꯅ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯆꯦ? ꯑꯩꯒ ꯈꯠꯅꯔꯒ ꯏꯊꯩꯅ ꯏꯆꯦꯗ ꯑꯣꯏꯅ ꯐꯨꯔꯤꯔꯣ ꯍꯥꯏꯁꯦ? ꯊꯥꯗꯣꯏ, ꯏꯆꯦ ꯀꯩꯁꯨ ꯈꯟꯗꯦꯗ, ꯑꯗꯨꯕꯨ ꯑꯩꯅ ꯐꯅꯌꯥꯝ ꯊꯕꯛ ꯇꯧꯔꯁꯨ ꯅꯣꯡꯃꯇ ꯏꯃꯥꯅꯕꯨ ꯁꯤꯡꯊꯥꯅꯕꯤꯗꯦ꯫ ꯏꯆꯦ, ꯑꯩꯗꯤꯅꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ, ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯏꯅꯥꯎ, ꯃꯥꯗꯤ ꯑꯍꯜꯅꯤ, ꯃꯇꯨꯡꯗ ꯑꯍꯜꯒ ꯃꯥꯟꯅꯕ ꯌꯥꯗꯦꯀꯣ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯑꯁꯪꯕꯤ ꯊꯝꯕꯥꯜ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯦ ꯊꯝꯕꯥꯜ! ꯊꯝꯕꯥꯜ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯅꯣꯟꯈꯠꯂꯛꯇꯨꯅ, ꯍꯩꯃꯥ, ꯑꯁꯪꯕꯤ ꯂꯥꯛꯏꯕꯔꯣ? ꯆꯪꯉꯛꯎ ꯆꯪꯉꯛꯎ꯫ ꯑꯁꯪꯕꯤ ꯆꯨꯔꯤ ꯃꯈꯥꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯏꯆꯦꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ? ꯍꯧꯒꯠꯄꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯕꯔꯣ? ꯑꯁꯪꯕꯤ, ꯈꯪꯗꯦ ꯇꯧꯔꯤꯁꯦ, ꯍꯟꯗꯛꯇꯤꯅꯦ ꯏꯁꯥꯁꯤ ꯏꯁꯣꯟꯅꯤ ꯁꯣꯟꯅꯤ꯫ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ? ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ? ꯏꯆꯦ, ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅꯦ, ꯀꯔꯤꯁꯨ ꯂꯩꯇꯦꯗ꯫ ꯑꯗꯣ ꯊꯥꯖꯗꯤ ꯎꯗꯦ, ꯀꯔꯥꯏ ꯆꯠꯈꯤꯒꯦ ꯏꯆꯦ? ꯏꯕꯦꯝꯃ, ꯈꯪꯖ ꯂꯥꯛꯆꯗꯦꯗ, ꯏꯃꯧꯅꯦ ꯀꯥꯏꯗꯅꯅꯦ ꯃꯤꯃꯥꯡꯗꯒ ꯍꯥꯏꯅꯤꯡꯗꯦ ꯏꯆꯦ꯫ ꯏꯆꯦ, ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯣꯅꯦ, ꯃꯅꯦꯝ ꯑꯩ ꯐꯥꯎꯕ ꯄꯤꯖꯅꯤꯡꯗꯦ, ꯃꯁꯤꯗꯩꯁꯤꯗ ꯍꯨꯟꯗꯅ ꯉꯥꯡꯂꯤꯕꯅꯤ꯫ ꯊꯝꯕꯥꯜꯅ ꯑꯗꯨꯝꯅ ꯊꯥꯖꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯃꯤꯋꯥ ꯉꯥꯡꯕꯗ ꯄꯦꯟꯕ ꯅꯥꯏꯖꯗꯕꯤ ꯑꯁꯪꯕꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯆꯦ, ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕ꯭ꯔꯥ ꯍꯥꯏꯁꯤꯕꯣ? ꯇꯧꯋꯦ ꯏꯕꯦꯝꯃ, ꯇꯧꯋꯦ꯫ ꯅꯣꯡꯃꯇꯅꯦ ꯃꯃꯥꯅꯦ ꯍꯥꯏꯗꯅ ꯁꯦꯕꯥ ꯐꯥꯎꯕ ꯇꯧꯕꯤꯕ ꯅꯠꯇꯦ ꯏꯕꯦꯝꯃ꯫ ꯏꯆꯦ, ꯅꯪꯗꯤ ꯋꯥꯔꯤꯅꯤꯗ, ꯑꯗꯨꯗꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯅ ꯂꯩꯔꯦꯗ꯫ ꯕꯦꯝꯃ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯁꯤꯕ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜꯅ ꯊꯥꯖꯒꯤ ꯃꯔꯝꯗ ꯑꯁꯪꯕꯤꯒꯤ ꯃꯐꯝꯗ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯝꯁꯤꯜꯂꯝꯃꯤ꯫ ꯑꯁꯪꯕꯤꯁꯨ ꯃꯤꯋꯥ ꯉꯥꯡꯕ ꯈꯔꯒ ꯄꯥꯝꯕ ꯑꯣꯏꯕꯒ ꯃꯥꯅ ꯑꯗꯨꯝ ꯍꯦꯟꯅ ꯂꯥꯏ ꯌꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯅ ꯑꯁꯪꯕꯤꯒꯤ ꯃꯐꯝꯗ ꯇꯝꯈꯤꯕ ꯊꯥꯖꯒꯤ ꯐꯠꯇꯕ ꯄꯥꯎ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯪꯕꯤꯅ ꯂꯩꯀꯥꯏꯗꯨ ꯂꯩꯕ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯐꯝꯗꯅꯤ ꯅꯤꯡꯊꯦꯝꯅ꯫ ꯇꯥꯆꯧ, ꯉꯁꯤꯗꯤ ꯅꯅꯥꯎ ꯋꯥ ꯑꯃ ꯍꯥꯏꯖꯒꯦ, ꯑꯩꯅ ꯇꯥꯆꯧꯗ ꯂꯥꯟꯅ ꯈꯟꯕꯗꯤ ꯅꯠꯇꯦ꯫ ꯀꯔꯤ ꯋꯥꯅꯣ? ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯣ꯫ ꯅꯤꯡꯊꯦꯝ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯌꯥꯝꯕꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯇꯥꯆꯧ, ꯑꯩꯈꯣꯏ ꯏꯇꯩꯃꯁꯦ ꯏꯃꯥꯗ ꯈꯔ ꯊꯧꯑꯣꯏꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯏꯇꯩꯃꯕꯨ ꯂꯥꯟꯅ ꯈꯟꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯀꯔꯤꯅꯣ ꯌꯥꯝ ꯉꯥꯡꯅꯩ꯫ ꯊꯥꯅꯤꯜ ꯃꯅꯥꯎ ꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯣ ꯃꯥ ꯃꯨꯟꯅ ꯇꯥꯏ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯇꯩꯃꯅ ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯗ ꯊꯧꯑꯣꯏꯗꯕ ꯌꯥꯎꯗꯦ, ꯅꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯇꯥꯆꯧ, ꯆꯨꯝꯃꯤ, ꯇꯥꯆꯧꯅ ꯍꯥꯏꯔꯤꯕꯗꯨꯁꯨ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯅꯣꯡꯃꯇ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯋꯥ ꯉꯥꯡꯂꯛꯄ ꯍꯥꯏꯕꯁꯦ ꯑꯁꯣꯏꯕ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯅꯅꯥꯎꯗꯤ ꯈꯟꯖꯩ꯫ ꯊꯥꯅꯤꯜ ꯃꯅꯥꯎꯒꯤ ꯑꯗꯨ ꯋꯥꯔꯧꯕ ꯃꯥꯟꯕ ꯋꯥꯍꯩꯗꯨꯗ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯒ ꯃꯥ ꯊꯥꯖꯕꯨꯁꯨ ꯋꯥꯔꯧꯔꯛꯏ꯫ ꯊꯥꯅꯤꯜꯅ ꯊꯥꯖꯕꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯩ, ꯑꯗꯨꯅꯁꯨ ꯃꯥ ꯅꯣꯡꯃꯇ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯗꯣꯏ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯑꯗꯨ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯦꯝ ꯃꯈꯨꯠꯇ ꯉꯥ ꯑꯃ ꯄꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯈꯨꯠꯇ ꯉꯥ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯥꯗꯣꯏꯅ ꯅꯣꯛꯂꯒ, ꯏꯁ, ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯈꯣꯏ ꯇꯥꯇꯣꯟ ꯉꯥꯒ ꯂꯩꯔꯛꯏꯅ? ꯅꯤꯡꯊꯦꯝ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯈꯖꯤꯛ ꯋꯥꯈꯜ ꯋꯥꯕ ꯃꯥꯜꯂꯤ꯫ ꯉꯥ ꯑꯗꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯃꯥꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯇꯞꯅ, ꯅꯨꯄꯤ, ꯉꯥꯁꯤ ꯍꯧꯅ ꯊꯣꯡꯉꯨ, ꯑꯗꯨꯒ ꯏꯃꯥꯒꯤ ꯈꯔ ꯄꯤꯈꯤꯅꯕ꯫ ꯊꯥꯗꯣꯏ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯁꯨ ꯇꯞꯅ ꯍꯪꯂꯛꯏ꯫ ꯃꯈꯣꯏ ꯇꯥꯇꯣꯟ ꯀꯩꯗꯧꯔꯕꯒꯦ? ꯅꯨꯄꯤ, ꯏꯇꯩꯃꯅ ꯏꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛꯀ ꯀꯔꯤ ꯇꯧꯕ ꯌꯥꯎꯕ ꯎꯒꯦ?
ꯑꯃꯨꯛꯇꯪ ꯎꯕ꯭ꯔꯕ? ꯏꯆꯦꯗꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏꯗ, ꯃꯥꯗꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯅꯤ. ꯈꯪꯗꯦ, ꯂꯩꯀꯥꯏꯅꯗꯤ ꯏꯇꯩꯃꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯕꯤꯗꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯉꯥꯡꯅꯩ. ꯅꯍꯥꯟꯁꯨ ꯈꯨꯔꯥ ꯇꯣꯝꯕꯥꯜꯅ ꯀꯧꯁꯤꯜꯂꯒ ꯅꯃꯥꯗꯣ ꯈꯔ ꯂꯨꯅ ꯇꯧꯕꯤꯌꯨꯅꯦ ꯀꯥꯏꯅꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯅꯤ. ꯊꯥꯗꯣꯏ ꯉꯛꯅ, ꯑꯁ ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯩꯁꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯅꯠꯇꯦ. ꯅꯣꯡꯃꯇ ꯏꯆꯦꯅ ꯏꯃꯥꯗ ꯊꯤꯅ ꯇꯧꯕꯗꯤ ꯎꯗꯦ. ꯐꯔꯦꯁꯦ, ꯅꯪ ꯆꯥꯛꯇꯣ ꯊꯣꯡꯕ ꯍꯧꯔꯣ. ꯑꯩ ꯉꯥꯁꯦ ꯑꯃꯨꯛꯇ ꯁꯦꯝꯂꯨꯈꯤꯒꯦ. ꯍꯣꯏ ꯍꯣꯏ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯆꯥꯛ ꯑꯗꯨꯁꯨ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯊꯥꯗꯣꯏꯒ ꯅꯤꯡꯊꯦꯝꯒꯗꯨ ꯊꯥꯅꯤꯜꯒꯤ ꯃꯌꯨꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ. ꯃꯥꯡꯒꯣꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯌꯥꯝꯕꯕꯨ ꯀꯧꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯂꯛꯂꯝꯃꯤ. ꯊꯥꯅꯤꯜꯅ, ꯇꯥꯆꯧ, ꯇꯩꯃ, ꯃꯧ. ꯊꯥꯅꯤꯜ ꯃꯃꯥ ꯃꯇꯩꯃ ꯃꯌꯥꯝꯕꯕꯨ ꯀꯧꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯊꯥꯗꯣꯏꯒ ꯄꯨꯟꯅ ꯆꯪꯂꯛꯏ. ꯑꯗꯨꯝꯅ ꯆꯪꯂꯛꯄꯗꯗꯤ ꯃꯃꯥꯒ ꯃꯌꯥꯝꯕꯒꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯆꯥꯗꯨ ꯂꯩꯔꯝꯃꯤ. ꯊꯝꯕꯥꯜꯅ, ꯑꯇꯣꯝꯕ, ꯀꯔꯤ ꯇꯧꯔꯦ? ꯀꯔꯤꯅꯣ ꯄꯨꯔꯛꯂꯤꯕꯗꯨꯅ? ꯊꯝꯕꯥꯜ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯄꯅꯤ. ꯊꯥꯗꯣꯏꯅ, ꯏꯃꯥ, ꯉꯥ ꯊꯣꯡꯕꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡꯗꯨ ꯃꯅꯦꯝ ꯊꯝꯕꯥꯜꯒ ꯃꯇꯩꯒꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨꯒꯤ ꯃꯌꯥꯏꯗꯨꯗ ꯊꯝꯂꯛꯏ. ꯊꯝꯕꯥꯜꯁꯨ ꯊꯝꯂꯛꯂꯤꯕ ꯉꯥ ꯊꯣꯡꯕꯗꯨꯕꯨ ꯆꯥꯔꯝꯃꯤ. ꯊꯝꯕꯥꯜꯅ, ꯏꯁ, ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦ. ꯏꯃꯥꯗꯤꯅꯦ ꯉꯥ ꯊꯣꯡꯕꯁꯦ ꯆꯥꯗꯕ ꯀꯨꯏꯔꯕꯅꯤꯅꯦ ꯑꯇꯣꯝꯕ. ꯃꯃꯥꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯥꯅꯤꯜ ꯃꯅꯥꯎꯒꯤ ꯃꯃꯥꯡꯗ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ. 마수 ꯀꯔꯤꯒꯤ ꯃꯃꯥꯕꯨ ꯉꯥ ꯄꯤꯖꯅꯤꯡꯗꯅꯤ. ꯑꯗꯨꯕꯨ ꯊꯥꯅꯤꯜꯒ ꯅꯤꯡꯊꯦꯝꯒꯁꯤ ꯁꯦꯜ ꯊꯣꯛꯄ ꯅꯤꯡꯊꯦꯝꯅ ꯈꯔꯁꯨ ꯍꯦꯜꯂꯤ. ꯑꯗꯨꯗ ꯅꯠꯇꯅ ꯃꯅꯥꯎꯅꯨꯄꯥ ꯅꯤꯡꯊꯦꯝ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯟꯈꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥꯒꯤ ꯉꯥ ꯄꯤꯖꯕ ꯐꯥꯎꯕ ꯍꯦꯛ ꯉꯝꯗ꯭ꯔꯕꯅꯤ. ꯅꯤꯡꯊꯦꯝꯁꯨ ꯃꯌꯥꯝꯕꯒꯤ ꯑꯋꯥꯕꯗꯨ ꯈꯪꯖꯕꯅ ꯃꯥ ꯅꯣꯡꯃꯇ ꯃꯌꯥꯝꯗꯨ ꯋꯥ ꯀꯟꯅ ꯉꯥꯡꯖꯔꯝꯗꯦ. ꯅꯤꯡꯊꯦꯝꯅ, ꯏꯃꯥ, ꯁꯤꯗꯒꯤꯗꯤ ꯅꯆꯥꯅ ꯑꯗꯨꯝ ꯂꯩꯔꯗꯧꯅꯤ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯁꯥꯈꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯏꯁꯧ ꯑꯗꯨ ꯀꯟꯅ ꯂꯥꯡꯂꯤ. ꯍꯦ, ꯃꯃꯥ ꯁꯥꯕꯤ, ꯑꯩ ꯐꯥꯎꯕ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃꯠꯇ ꯄꯤꯖꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯅꯪ. ꯊꯥꯖꯅ, ꯏꯃꯥ, ꯃꯈꯣꯏ ꯇꯥꯆꯧꯅ ꯍꯣꯔꯦꯟꯗꯤ ꯉꯥ ꯂꯩꯔꯛꯀꯦ ꯍꯥꯏꯔꯝꯕꯅꯤ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯅꯃꯧ ꯅꯨꯄꯤꯅ ꯊꯣꯡꯖꯒꯦ. ꯑꯗꯨꯗꯤ ꯑꯌꯨꯛ ꯑꯁꯤꯃꯗꯤ ꯆꯔꯥ ꯍꯦꯜꯂꯣ ꯍꯥꯏꯔꯤꯕ꯭ꯔꯥ? ꯍꯥ? ꯊꯥꯖꯧ ꯄꯥꯏ ꯂꯩꯔꯣꯏ ꯈꯟꯗꯨꯅ ꯃꯅꯦꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯄꯨꯍꯧꯒꯠꯇꯨꯅ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯊꯥꯗꯣꯏ ꯁꯨꯃꯥꯡꯗꯣ ꯂꯩꯔꯝꯕꯅꯤ. ꯃꯁꯤꯅ ꯂꯥꯛꯄꯗꯨ ꯎꯕꯗ, ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯆꯥꯛ ꯆꯥꯍꯧꯔꯕ꯭ꯔꯣ? ꯏꯅꯥꯎ, ꯏꯃꯥꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯆꯥꯛ ꯆꯥꯎ ꯌꯥꯍꯧꯗ꯭ꯔꯤ. ꯅꯣꯏꯒꯤ ꯉꯥꯔꯧꯒ ꯂꯩꯕ꯭ꯔꯣ? ꯂꯩꯔꯗꯤ ꯈꯤꯇ ꯄꯤꯔꯛꯑꯣ. ꯅꯇꯩꯅꯕꯨꯗꯤ ꯍꯣꯔꯦꯟ ꯂꯩꯔꯛꯀꯅꯤ. ꯂꯩꯌꯦ ꯏꯆꯦ, ꯑꯩꯁꯨ ꯏꯃꯥꯒꯤ ꯈꯔ ꯄꯤꯔꯛꯀꯦ ꯍꯥꯏꯗꯅ ꯇꯧꯔꯝꯕꯅꯤ. ꯑꯩ ꯂꯧꯊꯣꯛꯈꯤꯒꯦ, ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯃꯥꯅ ꯆꯥꯅꯅꯕ ꯉꯥꯔꯧ ꯈꯔ ꯂꯧꯔꯕ ꯃꯇꯨꯡ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯥꯛꯈꯨꯝ ꯑꯗꯨ ꯂꯥꯛꯂꯝꯃꯤ. ꯊꯝꯕꯥꯜ ꯊꯥꯖ ꯆꯪꯂꯛꯄꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩ. ꯊꯥꯖ ꯃꯅꯥꯎꯅꯨꯄꯤꯅ ꯄꯤꯔꯛꯄ ꯉꯥꯔꯧ ꯑꯗꯨ ꯊꯝꯕꯥꯜꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯍꯥꯞꯂꯝꯃꯤ. ꯊꯝꯕꯥꯜ ꯈꯪꯍꯧꯗꯦ ꯏꯟꯁꯥꯡ ꯑꯗꯨ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯄꯨꯂꯞ ꯍꯩꯖꯤꯜꯂꯤ. ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯛ ꯄꯨꯈꯝꯗ ꯄꯥꯏꯗꯨꯅ ꯊꯥꯖꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯄꯨꯂꯞ ꯍꯩꯊꯔꯛꯏ. ꯊꯥꯖ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯊꯥꯗꯣꯏꯁꯨ ꯅꯥꯀꯜ ꯑꯗꯨ ꯂꯩꯔꯤꯕꯅꯤ. ꯊꯥꯗꯣꯏꯅ, ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯉꯥꯎꯔꯕ꯭ꯔꯥ ꯏꯃꯥꯕꯣ? ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯁꯥꯗꯅ ꯑꯩ ꯑꯁꯤ ꯀꯔꯤꯅꯦꯅ ꯈꯜꯂꯤ. ꯊꯥꯖꯅ, ꯏꯃꯥꯅ ꯆꯥꯛ ꯆꯥꯗꯕꯗꯨꯗ ꯉꯥꯗꯣ ꯑꯩꯅ ꯏꯅꯥꯎꯗꯒꯤ ꯂꯧꯔꯨꯕꯅꯤ. ꯊꯝꯕꯥꯜ ꯑꯗꯨ ꯃꯔꯝ ꯆꯥꯗꯅ ꯌꯥꯝꯅ ꯁꯥꯎꯈ꯭ꯔꯦ. ꯑꯗꯨꯅ ꯐꯝꯅ ꯐꯝꯅ ꯊꯥꯖꯅ ꯂꯩꯔꯤꯕ ꯗꯣꯝꯗ ꯃꯈꯨꯠ ꯑꯗꯨ ꯂꯥꯝꯗꯨꯅ ꯊꯥꯖꯒꯤ ꯃꯁꯝ ꯑꯗꯨ ꯐꯣꯏꯔꯛꯏ. ꯊꯥꯗꯣꯏꯁꯨ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯩ. ꯑꯗꯨ ꯄꯥꯛꯇꯤ ꯉꯝꯂꯝꯗꯦ. ꯊꯥꯖꯅ, ꯏꯃꯥ, ꯁꯝꯁꯤꯝꯇ ꯊꯥꯗꯣꯛ, ꯅꯃꯧ ꯁꯣꯏꯈ꯭ꯔꯦꯕ. ꯏꯆꯦ, ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯆꯦ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ? ꯊꯥꯗꯣꯏꯅ, ꯏꯃꯥ, ꯏꯆꯦꯒꯤ ꯁꯝꯁꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛ, ꯁꯤꯕ ꯇꯥꯔꯦꯃꯤ. ꯊꯥꯖ ꯑꯅꯥꯕꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯈꯖꯤꯛ ꯏꯟꯕꯗ ꯊꯝꯕꯥꯜ ꯐꯝꯂꯝꯕꯗꯨ ꯈꯖꯤꯛ ꯈꯣꯡꯐꯝ ꯍꯟꯗꯨꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯎꯈꯣꯡ ꯇꯦꯟ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯈꯖꯤꯛ ꯌꯩꯁꯤꯟꯈꯤꯔꯝꯃꯤ. ꯊꯝꯕꯥꯜ ꯃꯀꯣꯛ ꯑꯗꯨ ꯏ ꯈꯖꯤꯛ ꯊꯣꯔꯛꯂꯝꯃꯤ. ꯊꯥꯖꯒ ꯊꯥꯗꯣꯏꯒꯁꯨ ꯄꯥꯈꯠꯅ ꯊꯥꯗꯣꯏꯅ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯑꯝ ꯊꯥꯒꯠꯂꯨꯁꯤ. ꯃꯧ ꯑꯇꯣꯝꯕꯤ, ꯏꯃꯥ ꯀꯣꯛꯁꯦ ꯀꯩꯅꯣꯃ ꯇꯧꯈ꯭ꯔꯦ. ꯏꯃꯥ, ꯐꯃꯨꯡꯗ ꯑꯃꯨꯛꯇ ꯍꯤꯞꯀꯦ. ꯈꯨꯠ ꯑꯁꯦ ꯑꯃꯨꯛꯇ ꯁꯝꯃꯨꯁꯦ. ꯊꯥꯗꯣꯏ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯁꯝꯗꯨꯅ ꯀꯥ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯊꯝꯕꯥꯜꯕꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯖꯅ ꯍꯤꯞꯍꯜꯂꯝꯃꯤ. ꯎꯈꯣꯡ ꯑꯗꯨ ꯌꯩꯁꯟꯈꯤꯕꯒꯤ ꯈꯔ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯗ ꯊꯥꯗꯣꯏ ꯐꯤ ꯑꯃ ꯇꯧꯗꯨꯅ ꯐꯖꯅ ꯌꯦꯠꯁꯤꯟꯕꯤꯔꯝꯃꯤ. ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯕꯗ ꯊꯥꯗꯣꯏ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ. ꯊꯥꯖ ꯃꯃꯥꯏ ꯑꯗꯨ
ꯂꯨꯛꯊꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯆꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ, ꯏꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ꯫ ꯏꯅꯥꯎ, ꯍꯣꯔꯦꯟ ꯑꯩꯅ ꯈꯪꯈ꯭ꯔꯕꯗꯤ ꯏꯆꯦ ꯀꯔꯤ ꯈꯨꯝꯒꯅꯤ? ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯆꯦ ꯀꯩꯁꯨ ꯇꯧꯔꯣꯏ, ꯑꯗꯨꯝ ꯌꯥꯝꯅ ꯈꯟꯖꯤꯟꯒꯅꯨ, ꯅꯅꯥꯎꯁꯨ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯏꯃꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ? ꯍꯣꯏ, ꯀꯩꯁꯨ ꯊꯣꯏꯅ ꯁꯣꯛꯄ ꯅꯠꯇꯤꯌꯦ, ꯈꯖꯤꯛꯇꯪ ꯈꯦꯠꯈꯤꯕꯅꯤ꯫ ꯊꯥꯖ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯐꯝꯊꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯐꯨ ꯍꯧꯒꯠꯇꯨꯅ ꯃꯃꯥꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯊꯝꯕꯥꯜꯗꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯟꯗꯨꯅ ꯑꯅꯥꯕꯗꯨꯕꯨ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯃꯃꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯃꯧ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥꯅ ꯅꯃꯧꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ꯫ ꯊꯝꯕꯥꯜ ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ, ꯃꯃꯧ ꯅꯨꯄꯤꯅ ꯀꯞꯂꯤꯕꯗꯨ ꯃꯥ ꯇꯥꯔꯕꯁꯨ ꯇꯥꯗꯕ ꯁꯥꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯏꯃꯥꯒꯤ ꯑꯁꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯅꯃꯧꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯅꯤ꯫ ꯏꯃꯥ, ꯅꯃꯧ ꯇꯁꯦꯡꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ, ꯅꯃꯧ ꯁꯣꯏꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯅ, ꯏꯆꯦ, ꯏꯃꯥꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯁꯅꯨ꯫ ꯂꯥꯛꯑꯣ, ꯊꯣꯛꯑꯁꯤ ꯂꯥꯛꯑꯣ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯊꯥꯅꯤꯜ ꯃꯈꯨꯠꯇ ꯉꯥꯗꯨ ꯄꯥꯏꯗꯨꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ, ꯉꯥꯁꯤ ꯉꯁꯤꯗꯤ ꯍꯥꯎꯅ ꯊꯣꯡꯉꯨꯁꯦ, ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯎꯅ ꯆꯥꯃꯤꯟꯅꯁꯦ꯫ ꯊꯥꯖ ꯃꯄꯨꯔꯣꯏꯕꯗ ꯀꯤꯔꯨꯞ ꯌꯦꯡꯉꯤ, ꯑꯗꯨꯒ ꯇꯞꯅ, ꯍꯣꯏ ꯃꯈꯣꯏ ꯇꯥꯖꯧ꯫ ꯉꯥꯏꯈꯣ, ꯏꯃꯥꯗꯨꯕꯨ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ? ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯈꯤꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯅꯤꯜꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯥꯖ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯃꯄꯤ ꯐꯥꯎꯕ ꯇꯥꯔꯛꯀꯗꯧꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯧꯗꯨ ꯈꯪꯂꯗꯨꯅ ꯊꯥꯗꯣꯏꯅ ꯃꯆꯦꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯅꯤꯜ ꯁꯥꯎꯅ ꯃꯄꯥꯟ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ, ꯅꯨꯄꯤ, ꯅꯪ ꯀꯗꯥꯏꯗ ꯂꯩ? ꯅꯪ ꯌꯥꯝ ꯊꯨꯅ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ꯫ ꯊꯥꯖ ꯇꯞꯅ, ꯑꯩꯈꯣꯏ ꯇꯥꯆꯧ ꯀꯔꯤ ꯍꯥꯏꯒꯦ? ꯊꯥꯅꯤꯜ ꯋꯥ ꯃꯈꯥ ꯇꯥꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯅꯕ ꯍꯧꯔꯛꯏ꯫ ꯊꯥꯖꯁꯨ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯐꯨꯗꯅꯕ ꯍꯥꯏꯔꯤ꯫ ꯊꯥꯗꯣꯏ ꯃꯇꯩ ꯑꯣꯏꯕꯅ, ꯃꯥꯅꯁꯨ ꯈꯥꯝꯕ ꯌꯥꯗꯕ ꯑꯣꯏꯕꯅ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯅꯤꯜꯅ, ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯔꯨꯕ, ꯑꯗꯨꯒ ꯅꯪꯃꯛꯅ ꯑꯁꯨꯛ ꯅꯝꯊꯥꯛ ꯇꯧꯕ? ꯃꯈꯣꯏ ꯇꯥꯆꯧ, ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯗꯕꯅꯤ꯫ ꯑꯩ ꯏꯃꯥꯗ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ꯫ ꯀꯔꯤꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯕ? ꯍꯥ? ꯉꯁꯤꯃꯛ ꯅꯪ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇꯦ, ꯃꯈꯣꯏ ꯇꯥꯆꯧꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ, ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯗꯤ ꯅꯪ ꯌꯨꯝ ꯑꯁꯤ ꯂꯩꯕ ꯌꯥꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯈꯨꯗꯛ ꯑꯁꯤꯗ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ, ꯇꯥꯆꯧ, ꯑꯩ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯈꯪꯖꯔꯦ, ꯏꯇꯩꯃ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯊꯥꯖ ꯀꯞꯂꯝꯕꯗꯒꯤ ꯃꯃꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨ ꯂꯣꯟꯅꯗꯨꯅ, ꯏꯃꯥ, ꯅꯃꯧ ꯁꯣꯏꯈ꯭ꯔꯦ, ꯅꯃꯧꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯌꯨꯝ ꯑꯁꯤ ꯅꯠꯇꯅ ꯅꯃꯧꯒꯤꯗꯤ ꯆꯪꯖꯐꯝꯁꯨ ꯂꯩꯇꯦ, ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯏꯃꯥ꯫ ꯊꯥꯖꯗ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯊꯝꯕꯥꯜ ꯉꯥꯡꯅꯔꯤꯕ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯥꯗꯕꯒꯨꯝ ꯂꯩꯔꯝꯕꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯇꯨꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯧꯅ ꯀꯔꯤꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯏꯃꯧꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯊꯥꯖ ꯃꯃꯥꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯉꯛꯅ ꯌꯦꯡꯉꯤ꯫ ꯊꯝꯕꯥꯜꯅ, ꯏꯕꯨꯡꯉꯣ ꯆꯧꯕ, ꯃꯇꯨꯡꯗꯗꯤꯅꯦ ꯏꯃꯧꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ, ꯏꯃꯥꯅ ꯁꯣꯏꯕꯅꯤ, ꯂꯥꯜꯂꯤꯕꯗꯤ ꯏꯃꯥꯅꯤ꯫ ꯊꯥꯖꯅ, ꯏꯃꯥ, ꯅꯃꯧꯕꯨ ꯉꯥꯛꯄꯤꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯥꯆꯧꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯏꯃꯥ꯫ ꯊꯝꯕꯥꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯏꯃꯥꯅ ꯏꯃꯧꯕꯨꯅꯦ ꯉꯥꯛꯄꯤꯔꯕꯅꯤ, ꯏꯃꯥ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯜꯂꯨꯔꯦ, ꯉꯁꯤꯗꯤ ꯏꯃꯥ ꯈꯨꯗꯤꯡꯃꯛ ꯈꯪꯂꯦ, ꯅꯪ ꯏꯃꯧꯕꯨ ꯉꯥꯛꯄꯤꯌꯨꯀꯣ, ꯃꯧ ꯑꯇꯣꯝꯕꯤ, ꯃꯍꯧꯁꯥꯀꯣ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯌꯨꯀꯣ꯫ ꯌꯨꯝ ꯑꯃ ꯐꯍꯟꯒꯦ ꯐꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯌꯨꯝꯒꯤ ꯃꯧꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯟꯕꯅꯤ, ꯃꯁꯤ ꯅꯈꯣꯏ ꯀꯥꯎꯒꯅꯨꯀꯣ꯫ ꯊꯥꯖꯒ ꯊꯥꯗꯣꯏꯒꯗꯨ ꯃꯃꯥꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯅꯣꯛꯂꯒ, ꯑꯗꯨꯗꯤ ꯏꯃꯥ, ꯇꯥꯆꯧ ꯏꯕꯥꯅꯤ ꯉꯥ ꯁꯦꯝꯂꯨꯔꯒꯦ, ꯏꯇꯩꯃ, ꯅꯨꯄꯤ, ꯇꯤꯜꯍꯧ ꯆꯅꯝꯗꯣ ꯁꯦꯝꯕ ꯍꯧꯊꯔꯣ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯊꯝꯕꯥꯜꯁꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫